Litan gi irangbu lenga ki leader amana nakal animak ki MLA singa faminaduna lakshin kiba sigumna kumjali singani kunga humdoi gi me ahumdagi thoglak kiba irang asida shu hotnaram labadi hauzik oiriba fiba masi yauramloi haina Lok Sabha gi MP Angomcha Bimol Akoizam na fongdokre Kaisam thong dalai ba MP gi yumda pangthokpa pawgi mi famda MP Bimol na makha taraduna kumjali singani kunga humdoi gi me ahumdagi chatharakiba irang asi lakshin bagi mahutta nakal anida inshin nabagi maong amada chatharakiba aduna ngasi fawba waroshin lakpa ngamdana lairibani Thasaki taret ki numidangdagi litanda thoglakhiba irangda Naga amadi kuki MLA sing faminaduna communal oiba irang oihandanaba hotnakhiba amadi lakshin khiba asi yamna mature oiba political culture amani haiki Hauzik social media da police army nataba khulai pairaga koichat chatpa mayam ama normal culture amagum thagalakliba si laingakama lei haiba khanghanduna thingba irang sagatpa yummai thaba sing fagatuna logi thabak laukhatpa mathautai Anauba lenga ki Chief Minister Waikem Chana chahi ahum fazilaklaba irang asigi waroshinama laknaba jiribamda chatuna zomar gi luchingba sing unaduna wari shabagi thabak paikhalakliba asi yamna thagatningai ni hainashu MP Bimol na fongdokhe Loinana irang kaya thokhalaga Manipur asi ahum thokna khaidoknaba India lengak no hotnarabra haibagi wakhalon kaya amasu leibana aikhoi mikupna hom singna leiba mathau tai haiba wafamsu miyamgi mafamda thamlakli Law the chatta with the illegal of Fong Tauriba. Buffer zone is one of them. Was it long to put a local order to insulate layers? Decentralization, the Kayumkai, Furukinamada, exclusivist agenda, the Tawadi, Manipur, the Natana, India, Sukaina, Maru, Chapman, and Adum, Bado, Sisoko Eller, or Adukate, Iran, Zimanu, Zita, Emelega, Unadana, Santaina, Muta, Tokaitare, Maitulate, and the idea over the give volumes among the don't blame the entire community, blame their politics and elites. Community the taina kataw nate. Ako iti community the taina hangrab neba. Pot amata na ba silak prahayba gine alertness samadi Manipur miyam khu selaga leiba mataw tay.